Maruiba Pau MD Abdul Kadir gi mihata mapung oina chenabani haina thajanariba Arambai Tengol gi luchingba yumnam huidrom thiam Laisang Khong dagi longjam khaba atopa ming boy Manipur police na ngarang fagat khrei Any cookie tribe natraga samna AKT haiba category asi masagi nat amade lol mayek seng na takpa kanglup oidabana Indian Constitution de piri ba scheduled tribe list dagi lokthokpiu haina thadau inpi Manipur na Tribal Affairs Minister da che thaduna haizakre Manipur gi oina nauna mioi tara humdoi COVID positive oikhibaga loina state asigi apunwa positive case maseng chama yankhai nipan sukre Hauzik fawda mioi kun discharge taukraba matung active case chama kunthra nipan lairi amade Syria da leiba Greek singi Orthodox Church amada suicide bomber amana masa mathanta bom pokhai hanjaduna mafam adu da lai khuram lamba mioi kunithoi hatkre Kurumzari ISCOM MANIPURI pau meeting tabiri bakhwai punamakpu taram noksari hojipau sandokna bizari Tha sigi taramathoi dagi thiba khangdana leirakhraba tungda asiba hakchang oina fangkiba paubitek mayai lekai dagi MD Chesham Abdul Kadir gi mihata mapung oina senabani haina thajanariba Arambai Tengol gi lusingbani haiba yumnam huidrom thiam Laisang Khong dagi longjam khaba topaming boy sahi kunthra manga Manipur police na ngarang fagat khrei khaba ngarang Imphal West ki Puthiba Laibung complex manakta leiba mong sangai makha lekai arubam lekai dagi fagat kibani haire Panbayai madudi MD Chesam Abdul Kadir tha sigi tarateret ki ayukta samurau naurem nambul mapan dagi asi bhaksang oina police na fangkibani mishi asiga mari leinana hausi fawada Arambai Tengol ge member taret yauna mioi tara wahang pahong taunabagi damak fagat palaikrabani Indian Constitution gi Article 342 gi makhada leiriba Manipur gi scheduled tribe ki list gi any cookie tribe AKT hairiba category asi lokthokpiu haina thadau inpi Manipur ngasi India lenga ki Tribal Affairs Minister Joel Oramda ai bacherol ama thaduna haijakre AKT hairiba category asi kumjalising amaga choma panyankhai mapan na pangthokkiba census ta sakhangkraba thadau tribe ki duplicate tribe amane Kumjali sing ani tara mathogi census ki matung ina thadau tribe ki apun mamising asti lak ani ga listing tara manga samapan tara humdoi lekhe tungda AKT hariba duplicate category asti hapsilaktuna hana digi lejaraklaba tribe sing gi identity gi asumaran gi matangda achauba wahang ama ohelakhe amaromda AKT hariba kanglup asti thadau paite mar jau gangte simte aimol wifi kom naga amadi maitei sing na masak khangde Maramasina masagi nat amadi lol mayek sengna taktaba AKT hairiba kanglup asi scheduled tribe list tagi kaktat piu haina serolasina makha tari Manipur gi oina nauna mioi tara humdoi COVID positive oikhibaga loinana state asigi COVID positive case ke punma masing samaga yankhai nipan sukhrei masigi manungda mioi kun Naba Faduna discharge taukibaga loinana active case sama kunthra nipan leiri COVID-19 status update report amagi matung ina haukiba pung kunmari da Manipur gi oina punna mioi nifu mathoi COVID test tauki madugi manungda mioi tara humdoi positive oiramba thingnarakhibani haukiba pung kunmari gi manungda state asida COVID-19 positive oibagi sang sada kunthra mathoi ga dasmik taret oiki positive oiba thingnarakraba anauba case thing adude Imphal West tagi mapan amade Imphal East tagi marine Manipur gi oina hauzik fawada punna mioi chawnga ga tara test tawkhre hauze COVID-19 positive oibadagi mioi chamaga kunthra home isolation tawduna leire Security Force na makhata na satharakpa thibu humagi thabaki manung sanna ngarang Imphal East ki mapham kharadagi lona thingkraba lalhaulo pripak ki mioi mari fagatpa ngamkhrei masiga loina na pharaba mioi mari adugi machindagi makhata na thibu humagi thabak sathabada porompat police na koliba kalika chingkhong dagi yamlaba khusu khulai kya masu fagatpa ngamkhrei Security ki mioi sing na fagatlaba pripak ki mioi mari adudi kongba khetri lekai dagi thingbai jam Philip Singh Hobam Marak Lorembam Lekai dagi Hausikna Sawombung Relief Camp te leiriba Lorembam Kumar Maitai atopa mingkanto Laistram Haritas
अतोप मिंग होलाइबा लेफम उरिपोक सोरबोन थिंगेल अमदी कक्सिंग डिस्ट्रिक्ट की हियांगलम अवांग लेकाइदगी युमनाम आकाश सिंह हाइरी मकोई मरीगी मसिंदगी सिक्योरिटी न पोरोमपाट पुलिस स्टेशन कोनबा कालिका सिंखोंगदगी SLR राइफल 303 राइफल लाइट मशीन गन सेमदोकलबा 303 गी स्नाइपर SLR LMG इंसास LMG इंसास राइफल की मैगजीन अमदी मरु सिंह 36 हैंड ग्रेनेड सिंह चाइनीज हैंड ग्रेनेड WB white phosphorus smoke grenade tube launching 1A tube launcher detonator kayamarum amasu fangle hairi अतोप अमदना जिरीबाम डिस्ट्रिक्ट की मखा बस्तीदा सिक्योरिटी फोर्स न थीबु हुंबगी थबक अमदा खुसु खुलाई क्या अमसु फागत पंगम खरे हाइरी फागलकलबा खुसु खुलाई सिंग अदुदा M4 कार्बाइन इंसास राइफल SLR राइफल कंट्री मेड SLR कंट्री मेड SBBL पोम्पी गन अहांग पोम्पी बॉम्ब नंबर 36 की हैंड ग्रेनेड PK गेलाटिन कॉर्डेक्स फायर पिस्टल लोइनना नोंमई मखल क्यागी मैगजीन अमदी काप यारिबा मरु कया यावी हाइरी अमरोमदा मणिपुर पुलिस ने ngarang lo na thingkraba lalhaulo PLA gi mioi ama fagat khrei fagalaba mioi adudi hiang thang mai lekai lagi sanasam rajesh maitai kawi mak nambol gi akoibada mai tamfam sang sing amadi lanai clinic singdagi sankhai tungkhai tawada chauna senaba mistak amani hairi Naurem thong DIC road ta leiba maira paibi gi sanglen amada sakhangdaba singna bom thamjil lambagi mayokta uripok nupi apun balok unal amani uripok apun balok UAL ani nakusam naduna ngasi Naurem thongi ima ibel singna wakat mifam sathakre hairiba wakat mifam aduda maira paibi da bom attack toba yaningde miyam tinba mafam da bom thamlamba yaningde amadi miyam tinba mafam da bom thamlamba pangdabagi matawni haiba play card kya su seasonaki ngasi gi wakat mifam aduda saruk yakibi uripok nupi apun balok unal gi president in charge gurumayum ongbi dayabati na phongdokhibada ngarang maira paibi sanglen asida bom thamjillamba asi ima ibel singna tasengna yaningde masigumba thabag asi miyam tinba mafamda amuk hana tawiganu hairiba maira paibi asina lebaki shu ama tholakpada saruk yaduna asoba thodang kya lobada natana lamdam asida leiribai jai su singidama karida soikigadabage haiduna ahing nungthil tumba saba khangdana senaduna laklibane mafam asigi maira paibi singda kanagumba mioi amatana amataga nungainadaba amadi saunakhibasu leite hairiba bomasi kari marungi thamjillamlibanu haibado athuba matamda khanghan binaba hainasu makha takhi maira haibasidi akoi ima event khudingmaksina अखोगी समाजसिगी ओइबा अदुगा लेपाक्सिगी ओइबा करिगुंबा इशू अमा हेक लाकबा मतमदा सोंथोक्सदना चेन चोंगजदना यावजरिबा अखोइनी कदाइदा सोइगेदगे असोइबे लाखो खुदिंग मे कनबा होनजदना वाना होनजरिबा सिगुंबा अहिंग तुमदबा मखै एग्जाम मयाम अमा सेनदना हाइरिबा कुकीना तौरैबा लान्सदा बावबा अखोइ म्यामसिना अहिंग मिसेंग खांगदना तौरैबा सिगुंबा मफम असिदा अखोइगी सिगुंबा मी सोकबा याबा पनबा याबा सिबा याबा अदुगा कनो तौबा याबा किदिगाइ ओइबा सिगुंबा पोचे मतुंग अमुक हन्ना सिगुंबा थंबिरा पोखाइ हनबना चिंबा तौहनबिगनु हाइबसे अखोइ उरिपोक नुपी अपुनबा लोक अदुगा अखोइगी उरिपोकी ओइबा मयाम नुपी मयाम अदुमना हाइदो वफमसे थमजरी Naurem thongi le number 5 ki maira paibi gi thangda khoi ngarang bom ma thamjalamdana bukhai hanba se khoi yaningde habadi khoi gi ngasi bong manungda khoi na lebaki thabak buram kya da mangjin tharaga chu lai yaw su yawri aduga karigumba nungaina da bakana da chu khoi leina jade karagumba da chu khoi karigumba haijeru bu chu leide ngasi bong manungda khoi media da wanga gi chu leite aduga khoi gi maira sang asida bom ma thamjalamaga amana bukhai ani thamjalamaga amana bukhai hanba se akhoi gi maira paibi ima event khoi gi samaj gi maira paibi ima singbu live attempt tawbane na khalle Thobal Hauka Kiam Sifaida Leba Yai Coaching Center Kam Boarding Excursion Chatkiba Gari Amabu Gang Khutpu Manba Mioi Kharan Akai Atoi Thohalakpa Gari gi driver bu tamthina phubirakpa amasung excursion da yauriba piklib angang kaya yauna guardian singda aki akhang pohalakhiba thongbo waithau kiam sifai hauka amasung thawal khunau gi club 35 ge punbalup ama oiriba maitai community joint coordinating committee MCJCC amasung women wing na condemn tawrakle loinana thuba matamda geng khutpu asina miyamda sengdorakadabani haina su phongdorakle Pasam liba
bus siga aduga lambi da bike tongduna lakpa bike ama lambi anba khatan tongpa aduga ama na koi ani tongpa siga kitang akoi gari bagal gi matang da ningai sandana ba khara thoe thokpa matung da highway spasala se guardian sing ama sung oja sing pu na yaw chapa spasini adugu mayam haidi watem daraga amuk yanaraga gari si thora ba matung da bise ko yodi gi marak ki damhang labu flamang ama da iski haida bike ko bangang sing sina tanaraga मकोई की ओबा मी मैम खोमम मगा गाड़ी से मुक थकपनी हाई बो पेनो से स्पासल से अतुकी मतिक पिकली बांगान सिंचु यावी गार्जियन चु यावी ओजा चु यावी अदु बु मकोई ना आंगां मैम मा मागी ओबा मदुदैदुदा अकोइना विजिट कोबा आंगां मा लुक अमगी लुसिंग बदी मानबा अदु बु करम लुक की लुसिंग बनो हाइबदी खंगदबा आंगां मागी लुसिंग मखादा मानबा आंगां मैम मा खोमम मगा मी मैम खोमम मगा बस मनुंग तोंगिबा ओजा सिंग अमसुंग गार्जियन सिंग लोइना कुंथा हलगा खूब चाइबा खाना चाइबा निगाई संदाना बथोपा मसे अखोई इरंगम सिदा अखोई लुप सिदा अखोई मसिन मतदा अतोप कम्युनिटी लगा अतोप लेबाक सिलगा तार यामनो नोकी दो थो अतुगु मथो मी अखोई अतुकी मति मसिगी थोदोक सि पेंदे निमित्तुदा मखोई ल पीरिसे सुपना खत्तगी खाना चाइबगी थोदोक नतदा आंगांग सिंदा पिकलिबा आंगांग सिंदा अतोबा हासबेन अमदि पीरेबा आंगांग सिंजे अमु हन्ना मपाम थोकनिंगदबा अमसुंग अदुगुंबा स्कूल गी ओइबा अमसुंग अखोई इंटरनेट ओइबा एक्सकर्शन पिकनिक पवार सिंगदा समिंग ओइदबा कीबा आंगांग थकटकीबा आंगांग सिंबो मुमितुदा अखोई आंगांग सिंग खरा सुयावेबा स्टेट असिदा थोकलिबा इरांग असि हौरफम अमा ओइरिबा बिष्णुपुर डिस्ट्रिक्ट की सेंद्रादा मियामना सिकना साइना बंगमदना लमकोइबा लाकनरिबा असे लमदम असिदा थोकलिबा इरांग लोइद्रि हाइबा खरा खंथबियो लमकोइबगी नमादा सेंद्रा लंबिदा अथुम अहाउना चिंबा पोट योलिबा सिंगना मयाई काबा चिंजाक फावबा लोन योलिबा खुदिंगमक था असिगी कुंट्रा फावबगी मनुंगदा तोकदबनी हाइना यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन UWDO बिष्णुपुर डिस्ट्रिक्ट सेक्रेटरी RK तोंबिसनाना फोंदोखरे वाफम असिंगसी UWDO गी निंथौखोंगदा लेबा लुप असिगी ऑफिस ता फमखिबा पावगी मिफम अमदा महाकना फोंदोखिबने UWDO गी सेक्रेटरी RK तोंबिसनाना मखाताना फोंदोखिबदा सेंद्रा खक्ता नतना फुबालागी अवांग थंगबा तिदिम लंबीगी नाकंदा पोट योलिबा सिंगनसो सुमनगी असा थक अथुम हाउ खक्तमक योनबीगदबने लम कोइबा लाकलिबा पाखंग लेसाबी कयाना योलिबा असा थक सिंग सा थकपदा नतना करंब पोलम सिंग सा सिन थक्सिले हाइबा खंगदे मखोइन हलप्पा मतमदा लंबीदा खतना चैनाबा निंगाई संगदानाबा मिसिमिना दनतना रोड एक्सीडेंट थोपगी सांगसु यामना हेंगलगले हाइबा याई हाइरिबा मयाई काबा चिंजाक के पोलम सिंग मथंग थागे तांग अमदगी हौदुना लुबसिगी थौमी सिंगना हिरमसिगी मतंग मिडियंग संगबा हौरगनी मसिदा कनागुंबना हाइरिबा वाफमसी थवई उसितना अमदे लमहेन तुहेनबा यौरकलबदे लुबसिना सबसाना थेंगनबगा लोइनना लमहेन तुहेनबा सिंगी मथक्ता आइनगी ओइबा सैराक फंगहनगनी अखोई हौजिक इरांग लोइबा नते हाइबसे खंगमिनसे लोइनना हिरमसिगी मतंगदा डिस्ट्रिक्ट असिगी DC अमदि SP दा आइबा सेरोल पिस्तिनदुना थुबदा मिडियंग संगबिना बहाइना स्वापिल तौखी ngasi paugi mi famadu da organization asigi president Epram Bimola finance secretary oinam bina amade atai maru iba thomi singsu saruk yakhi ana gi nungai ngai matam iranga kari gumma ma thokri ngai matam da isu oina leiri ngai matam da excursion adu asiena silambado adu gumna la la chi kaupuk laga hogi leptana gari da sina saina bangam da ba makai samsit birakli adu ko khana saina ba yaudi ngai matam da di ekoina hariba poto कोई बला कोई थोंगनिंगना अवाब हमदा तारबा मणिपुर ने प्रजासी नहा कोजरा इब्राहिम खंजरमबनी अदुगु ngasiदी खना चैनाबा क्राइम मयाम थोए अदुगा हारिबा वेंडर्स मयाम मा दुकान फंबिरिबा होटल फंबिरिबा मयाम सिना सेंद्रा रोड की कोई लोकता पार्टी मपान सिदा फंबिरिबा दुकान सिंग सिदासु कोई हारिबा आहाव अथुम जोनबा चाना थंगना बारांग पुरांग बकोकनबगी खरा तौगी बदनतना अहिन बकरी करी यावरबा माले हारिबा थौगोगसी खना चैनबा क्राइम यावरबनिना मयाई काबा चिंजा यावरब्रा हाइबगी चिंगनबदो अखोइना कोकले मणिपुर की मफम खरदा ngasi amasung hayeng fawada kanba akhak arak yawba nong suraba yai haina India Meteorological Department IMD की रिपोर्ट अमना खंगलकले मफम सिंग अदुदी मरु ओइना मणिपुर की तंपाकी डिस्ट्रिक्ट अनि हाइबदे इम्फाल ईस्ट अमदे इम्फाल वेस्ट डिस्ट्रिक्ट ने IMD की रिपोर्ट अदुना हाई टेक्नोपल डिस्ट्रिक्ट की मफम खरदा ngasi akhak arak yawba nong suraba yai maram अदुना डिस्ट्रिक्ट असिदा लेरिबा मियामना मांगजौना सेक्शन थौरांग लखतनबा खंगलकले अमरोमदा उखरुल डिस्ट्रिक्ट की ओइनासु ऑरेंज अलर्ट लौथोखरे
Lenga ki makhada leiba tongan tongan bas skim singi makhada piriba khudong saba beneficiary singda fanghanna bagi pandamda district convergence mela amang asi urembam mayai lekai da leiba urembam high school ground da pangthokre iramdam athoibi punna hingminasi leimarembi amadi lusingbi haina mingthonba BLF singna MSRLM amadi urembam CP gi midyang makhada senduna pangthokiba mela aduda konthauza mesi gi MLA Dr Sapam Ranjan urembam GP gi pradhan Sukham Joy urembam gi zila president member TM Robindro amadi Urembam GP gi ward member sing na maru oiba mithunglen sing oina saruk yakhi haiba mela si MSRLM amadi mari leinaba gram panchayat singhi makhada atai mafam tarani thoi da sulakli bazulai gi tang tara phawba mathang mathang pangthokadabani hairi mela si mapung koina Manipur lenga ki tongan tongan baloisam singhi makhada piriba servicing miamda yawan bagi pandam da pangthokpani hairi makhataba paupisa tringai da tenba break amatang lawjari. I come from Ukru, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Amukana taramnong sari makataba pao. Ministry of Home Affairs ki pautak matungina Government of Manipur gi makhada Manipur Fire Service Department Government of Manipur na sinduna numit humni sup na pangthokadaba Manga suba basic fire and life safety training ki program ngasi polo ground manakta leba fire service ki headquarter da pangthokre thoromadu da RIMS ki director Professor G Sunil Kumar Sharma Joint Secretary Home Dr Mayengbam Bheto Singh Health Service Manipur ki director Dr Chambo Golmay amade fire service ki director L Navachandra Singh namaroiba mithunglen sing oina saruk yakhi amade thoromadu da thorom tongan tongan ba district ki hospital kun taruk tagi nominate tawraklaba doctor nurse amade staff puna yankhai humdoina saruk yakhe ngasigi thoromadu da health services Manipur gi director Dr Chambo Golmai na phongdokhibada Manipur da nursing home kaya da fire safety measure leiba haiba yamna tangai fadaba amani loinana hospital da leiba staff sing suningtina fire and life safety gi bantangda train tawba haiba asima yamna maru oiribani haina makha takhi it can explode because it is highly inflammable. So we need to give them guidance also, guidelines, particularly in the institutions, in the hospitals, nursing homes and all like that. Then during the load shedding and all, that they should be careful in using the, lights, particularly the candles and all lighting things. All these things can, explode. And then the fire can break out again. And even the electronic gadgets being used by the data entry operators and things like that and all like that. So they need to be very careful. So they have to, we need to have a kind of, say, the best quality equipment in the hospitals. And I really appreciate that our state have, come out in a very advanced way of even construction of and the designs of the buildings for fire safety, and not only the fire safety, even earthquake proof and things like that for any disasters. Joint Committee for Felicitation of Distinct Personalities of NATO JCFDP na sinduna salibat sahi astida class 10 and 12 ke exam singda mark wang fangduna mai paklaba madi thoidok hendok na mithoi mihelaba mahiroi amadi sports person sing okpagi thorama mangase nasau maning lekai community hall da pangthokre thoromadu da nasau gram panchayat administrative committee ki chairman N Zado JCFDP ki president N Deba SK Women's College Nambol ki retired assistant professor Dr N Joy Kumar Social Scientist Dr. I.S. Konthauzamna Athoiba Mithunglen Singwin Saruk Yakhe
Thauram aduda Bosem Kosem amadi CBSE listing ani kunmanga examination da magwang fangduna mai paklaklaba mahiroi sing amadi NEET exam listing ani kunmanga da mai paklaklaba Birzit Nomai them amadi International Wushu Championship listing ani kunmama Moscow gold medal fanglaklaba and pamhaiba amadi atai National gi thakta medal fanglaklaba mushu sanaroi singda sel gi mana piduna taramna okpaga loinana pungning thogatke amadi social scientist Dr. Janabi Laistrom na mahiroi singa interaction tawduna career counseling su tawke ngasi gi thoram aduga mari leinana JCFTP gi secretary N Ranjit na phungdokhibada kumjali singani tara taruk tagi hoduna na sauda class 10 amadi class 12 pass taroklaba amadi mithoi mi helak panaha singok tuna pungning thogat biba haiba sina Hena faba mioi orkani haibagi pandamda thoramase pangthorakkibani haiki Innovative Tutorial Center Nambol na sinduna se histigi bosem amdi kosem na lauba class 10 amadi 12 exam da class 10 gi oina CGPA 8 amadi above fanglaba amadi class 12 gi oina 70% above fangduna mai paklaba Nambol SG manung san leiriba mairoi sing pungning thogatuna taram opagi tharum amanga se Nambol sabal lekai public hall da pangthokre thorum aduda hanagi Minister Education Law and Legislative Affairs oiramba Nambol SG MLA TS Basanta Kumar Manipur Institute of Management Studies MIMS Manipur University ki Professor CS Bohal Department of Philosophy SK Women College ki HOD Assistant Professor K Somorjit ICR Research Complex for NEH Region Lamfelpat ki scientist Dr. T. Basanta retired JDO Bisnupur and Chingkhai amadi BJP Nambol Mandal ki President Ejitena athoba mitungnin oina sarokya ke ngasi taram oktuna pungning thogat pagi thoram aduda class 10 ki oina mahiroi yangkhai amadi class 12 ki oina mahiroi kontrama thoi yauna ulau sajoda hangliba relief camp ta leiba mai pala laba class 10 amadi mahiroi Mapan namani class 12 ki mahiroi taruk puna mahiroi marifudraga tarukta cash prize memento amadi certificate pidune kai khungna bus utki thorum aduga mari leinana Nambol SC gi MLA TS Basanta Kumar na phongdorkhibada work hard has no substitute haibade kanna honabagi mahut sinnaba amata leite tungi yumbirel oirakadori ba mahiroi sing afaba oihenba mathautai mahiroi sing phahanse hairabadi mama mapa oiba singna hana maramuk pachungani Hairiba youth singda wa pangang ngangba advice pangtong tobada chatloi makhoi thabak oina utpaduda chatkani loinana mahiroi singna su aigi aim and object fangna bu hona bada mathau tai haina makha takhi Gedoriba foundation gedoriba isa sing moi siamba moi thabak phangba income generate tobamba adumba thabak tobamba adu loinana yamna civilized modern society 21st century money they see and they learn. Department of Hindi and IQAC Escola Women's College Nambol amadi Kendriya Hindi Sansthan ahum na kusamnaduna numit 10 ni sathagadaba Hindi bhasha sanchetna sivir pathyagram hodokpagi thoram ngasi Escola Women's College ki conference hall da pangthokre hairiba hodokpagi thoram adu da Kendra Hindi Sansthan Dimapur gi Regional Director Dr. Thunbui Escola Women College ki Principal Dr. R.K. Lokendra, Escola Women's College ki Exam Controller S. Chandra Kumar amadi Escola Women's College IQAC ki Coordinator Dr. S. Soba Sandrana athoi ba mithunglen sing oina saruk yaki ngasigi thoram aduga mari leinana Department of Hindi Escola Women's College ki Head Dr. A. Sundar na phongdokhibada Hindi Marathi amadi Malem ki khwaidagi liraba Sanskriti chatna lonchat kaya asigi phidam nafam oiriba Sanskrit lon gi mayek asisu Devanagari Mayekna oibana lebak asigi official language to oiribani maramaduna Hindi Devanagari haiba asti yamna tangai fadaba ama oiribani haiki Milalna lol mayek asti chaukat hanaba pandamda milalna chai kudingi mairoi singi mitai mayek changdamnabagi thoram pangthoktuna lakpagum handak chahigi oinaso lakliba August ki tang ahumda
Taramapan suba mitai mayek sangdamnaba se pangthoklagani haina mitai irol iek loina selol apon balo milalge secretary publicity S Arun mitai na thadorok paserol amana phongdorakle milalge secretary publicity S Arun mitai na thadorok paserol asina makhatara duna hai sangdamnaba se mai pak na pangthoknabagi dama ngase lubasigi mayaloi sengda milal panagi oiba thongmi singamadi mayaloi sengi thongmi singi oiba mifam ama pangthokki हाइरिबा मिtai मियक सांगदमनबा सि ममांग थक्ता कैटेगरी तरुक थोकना पांगथोक्तुना लाकपादु सही असिदगी हौदुना सांगदमनबगी थौरम असिदा महैरोय कैटेगरी तरा थोकना पांगथोक्लगनी मिलाल नसेंदुना पांगथोकतौरिबा सांगदमनबा सिदा मकोक मथंग तारबा सिंगदा सकंगसे अमदि मेमेंटोगा लोइनना सेलगी मना ओइना लुपा लिसिंग मंगा लिसिंग मरी अमदि लिसिंग अहुम पीगनी कैटेगरी खुदिंगमकी ओइना कंसोलेशन तरा खंगतुना सकंगसेगा लोइनना लिसिंग अममम पीगनी लोइनना सांगदमनबा सिब सरुक याबिनिंगबा सिंगना मिलाल मयाय लोइसंग अमदि मिलालगी ओइना लैरिबा डिस्ट्रिक्ट लोइसंग सिंगदगी फॉर्म लौबिबा यागनी अमदि फॉर्म थाजिनबगी मतमना जुलाईगी तांग कुंदा अरोइबा ओइगनी हाइना सेरोलसना मखतारकले पोसंगबम तोंबा लिगेसी थिएटर बिष्णुपुर वार्ड नंबर 8 न सिंधुना था सिगी तांग तरेतगी हौदुना नुमितरा मंगानी सुबना संगांगई एयरपोर्ट रोड लेबा एंटी थिएटर द सथरखिबा थिएटर एक्टिंग वर्कशॉप प्रोडक्शन ngarang hanu hauna bimatung ina loisin kre ngarang gi loisin bagi thorom matuda usham rozio ne iba madi sunil mayeng bamna direction piba the base within koba drama amusu utki राजर्षि भग्य चंद्रगी चनीगा मरीफुमंगा सुबह मपोक कुमोन थोरम ngarang श्री श्री अनु महाप्रभु मंदिर दा पांगथोखरे राजर्षि भग्य चंद्र इंटरनेशनल मेमोरियल ट्रस्ट अमदी श्री श्री अनु महाप्रभु सेवेट समिति न सिंधुना पांगथोकिबा थोरम अदुदा नुपा पाला अमदी जगोई रास क्या सु थौगल तौखी Syria da leba Greek singi Orthodox Church tamada suicide bomber amana masa mathanta bom pokhai hanjaduna mafamadu da lai kuram lamba mioi kunithoi hatkhre Syria da hokiba nomaijing numita lai kuramba lakpagi mi yamna tilliba church tamada suicide bomber amana miyam da nongmai kapsilaba matung masaga loinariba bom madu pokhai hanjaduna mioi kunithoi rom hatkhre amadi humpu humdoi amana asopa nanghankhre hairi thodok adu Damascus ke loya lama mangoriba Duela da leba Mar Elias haina khangnaba Church amada thokibani haina state media sanana health ministry bu asiana amadia sopan nanglaba singbu yangsinna palle asopan singi manungda angang sing suyawi hairi thodog adubu mari lainaba singi maikaidagi claim tawrapal leitre Syrian gi interior ministry gi wangang loi oiba Naureddin al Babana phongdorakpada thodok adugi ahan ba lokhatpa wahang pahang tawbada Islamic lalhauba singna oigani haina palle Iran ge nuclear gi machak sing thamba mafang ahum da United States na B2 steel bomber sing season aduna mai pak na kai atoi kaya nanghan bangam khibada US ke President Donald Trump na United States ke lanmi sing bungam khai leitana thagat ba phongdo khre mahak masa ge social media platform amo oriba Truth Social da thagalakiba post amada United States ki B2 steel bomber na Iran ge Fordo amade Natanz da leiba nuclear gi polam sing paifam thugai khre Atopa Tomahawk missile na Iran gi Isfahan da attack sathaki haina phongdokhi hairaba attack sing adu sathabada yauruba B2 steel ki pilot sing asopana mata yaudana Missouri da thunglare masigidama makoi bu thagat le hauji Iran bu lengak li balengak asina Iran bu asoba leibak amu ohenba ngamdre Iran gi lengak asi hongdokpa sumle haiba makti fazatre adubu Iran gi lengak asi anau balengak amana hongdokpa yadabra haina makhatana Donald Trump na Truth Social gi post amada hanglakle Makhatabada sanabagi paum lobirase Sahi khudingi oinazun gi tang kun humdoibu International Olympic Day haina palan taunabagum ngase Manipur Olympic Association sendana International Olympic Day gi thorom pangthoktuna numina siba palan tawkhre International Olympic Day si kumjali sing amaga chama panifuni pandagi hoduna palan tawrokhiba gi tungina
Malim ki oina pangthoktuna lakli ngasi Manipur Olympic Association sinduna Khumbal Lampak Sports Complex ke Olympic Bhawan ki conference hall da Manipur Olympic Association ke President Sunil Elangbam, YAS ke Secretary N Praveen, YAS ke Director Dr. M Bhetawamade, Manipur Mukna Association ke President Soiriba, Wangkai Assembly Constituency ke MLA Thangzam Arun Kumar na Athoy Bamithungnan Singh oina saruk yakhi. Let's move together for health and community haiba thimda pangthokiba thoramasida state level 1 oina sauna pangthokpa ngamdraga susamlaba thoramaduna masak takle lamdam asigi sanaroi singna Manipur gi danatana India gi oina misat purakpa ngamle pangthokiba thoramaduga mari leinana lamdam asigi Olympian Arjun Awardee amadi MOA gi official singna saruk yakhi thoramaduga mari leinana Manipur Olympic Association gi president Sunil Elangbam na Olympic Day gi matangda wafam kya phongdokhi अखोई पुंसीगी लंबीदा पैसा चंगदना अखोई हक्चांग साजेल तौरगा हक्चांग फन लेबा मरमदी हक्चांग नाद्रगदी लाइफसी अखोई हेल्दी ओइबा मयाम सोसाइटी में सेमदा हक्चांग फन तौरगदी कोसाउसा किंगा बाइता नारागदी पैसा चंगबा हक्चांग नुमाइदबा हक्चांग फन लेगदी हाइव मसिगी वकललोंजिसु याम मरु ओइबा वकललोंने खंजबा मदिदबता मयाम सुगुनरगा अवा नुमाइ हाइबता शेयर तोबिनबा Kumai dengan boina baksi ngamjargadi miam boina hukna Manipur ki sanabadi laiwa sanabada natama miam boina participation to participate to biaga padu program simai ban padu ki program duni German na yumu oiraga Berlin da chatliba thasi kunmathoi amadi kunithoi da pangthokhiba Berlin Junior European Cup ta Manipur gi judoka linthoi chanambam na India gi mod sinduna kilogram humpu humdoi kangta saruk yaduna final bout of France ki judoka Chipan Jelinbu maithiba biduna India gi dama gold medal lobangam khre amaramda kilogram yangkai nithoi kanglupta judoka L nungsi thoina silver medal lobangam khi Linthoi Chanambam amadi El Nungsithoi Hose Inspire Institute of Sports IIS da leiduna masana sigidama training sathaduna lakriba judoka amane judoka asina India gi mingchat purakpada IIS na harauba phongdorakpaga loinana yaifa thousal pirakle amaromda Manipur Judo Association su Linthoina gold medal lobada harauba amadi nungaiba phongdorakle International Olympic Day gi thoram Manipur Olympic Association sinduna ngasi Khumbal Lampak Sports Complex da leiriba MOA gi Bhawan gi conference hall da pangthokhiba thoranga mari lainana Hansi Kiran Kumar Thangzambu MOA gi maikai gi ikai khumnabu utkhi Hansi Kiran Kumar Thangzam Karate India Organization saliba thasi gi 15 da dan mapan gi belt khusinaraktuna National Federation gi oina khwari gi sauba grade ama piduna ikai khumnarakhibani Hansi asi marak oina Karate India Organization gi oiba Technical Commission gi chairman oina thabak toram kya purakhi hauze Manipur Amateur Karate Do Association ki president gi thausu puriba Hansi Kiran Kumar Thangzam awang nongpok lamdam gi Sports Karate Federation of India gi president amadi Manipur Olympic Association gi treasurer oina thau pubata natana National Sotokan Karate Foundation India gi chief founder oiribani Hansi Kiran Kumar Thangzambu Mapan Suba Dan KIO na Piraktuna ikai khumnarakpada Manipur Amateur Karate Do Association na harauba amadi nungaiba phongdorakle Imphal East District Sempak Takraw Association ki oiba anauba thaupuba singkhanaba amadi sahi gi oiba meeting saliba thasi ki kunipan da PUC Kairangi office ta pangthoklagani haina IEDSA gi cherol amada khangalakli cherol aduna makha taraduna sahi gi meeting amadi nauna thaupuba Khanga Tauriba Sida IEDA gi Makhada Leriba Club amdi official singna saruk yanaba sukhangalakli Kangba Chess Academy na sinduna Imphal East District ki Ningomthong Bazar Community Hall da pangthokiba niraksuba Kangba Junior Under 20 Classical Chess Tournament ki champion Dayananda T.I. Sisu Nistha Niketan gi mahiroina point 8 fangduna oikre ani suba champion na KV Imphal gi mahiroi sinthoiba ningthemsana point Manga lauduna oiki ahum suba champion na St. Joseph Sire Secondary School gi mahiro yaifa yumnam na oiki tournament asida chahitara manga kanglup ki best kangba player gismana St. Joseph Sire Secondary School gi mahiro brand khumukcham na lauki chahitara mathoi kanglup ki best kangba player gi mana Pitambara English School gi mahiro lanchenbi huirongbam na lauki best female kangba player gi mana na KV Imphal number 2 gi mahiro lanchenbi ngairangbam na lauki
Kiamgai Youth Popular Club na TS Tombi amadi TS Angangsa Mitai Trust ki makhada senduna ngasi Kiamgai Hebong Makong Sanabungda ahanba 9A side football tournament ngasi hodokre tournament asida team taratare na sarukyari hodopagi thoromda Hairok Assembly constituency ki MLA Dr. Thoksom Radyasyam Kairao Assembly constituency ki MLA Lorembam Rameshwar Wangoi Assembly constituency ki MLA Kuraizam Loken Yanglam Assembly constituency ki MLA Dr. Yumnam Radeshyam Khetrikau Assembly constituency ki MLA Sheikh Nurul Hassan MTU की रजिस्ट्रार नोंगमैकापम रामानंदा मदि KYPC की प्रेसिडेंट नेप्रम जितेन्ना अथोब मिथुंग सिंह ओइना सरुक याखी टूर्नामेंट असे हौदोपगी मैच सानाखिबदा खाबम यूनाइटेड FC अमदि IDFA खा संजनबम न गोल अममम सनादुना ड्रॉ ओइखी थासी की कुनमाथोइदगी कुनिथोइ फावबा नावी मुंबई दा पांगथोखिबा चही 19 मखागी MMA दा गोल्ड मेडल लौरखरबा सुगुनु असेंबली कॉन्स्टिट्युएंसी की मनुंग चन्ना लैबा वांगु हाइनौ यामदगी अमोम इंगोसा मदि अमोम बेमबेम गी मसानुपा अमोम रोजेस नंगसी इम्फाल इंटरनेशनल एयरपोर्ट थुंगलपदा मियामना ताराम ओख्रे तुंगदा MMA फाइटर अमोम रोजेस की पोगनाफम लमदा मोइरिबा वांगु गी मियामना सुपुंगनिंग थोगतुना तारामना ओखे SWC Club Wangu Hawa Club Wangu Hainau Yam Amadi Lamdam Adugi Maira Paibi Singna Sinduna Wangu Laifam Awang Laikai Hainau Yam Community Hall the Pangtokiba Taramna Opagi Thoramaduda Club Amadi Maira Paibi Singna Amom Roses Ki Mafam da Chamba Khudol Kaya Tamdana Pungling Thogat K All Jiribam Sports Association SAS in Sinduna Handak Megi Tang Kuntarukti Hoduna Jiribam Higher Secondary School Gi Sanabungda Timtrama Panasaruk Yaduna Sacharkiba First Satish Chandra Roy Memorial Mini Boys Under 13 Futsal Football Tournament listing ani Kunmanga Ginga Sanaki Final Match ta Sonapur GPS and CKC Ebu Gol Taret Sarukta Maitiba Pituna Sonapur GPS and Tournament Asigi Mabuoi Bagaloinana K CKC and Runner Saptaki Asigi Metsatuda Ezui Kumar Amazing Amadi Iqbalna Conduct Tauki Hariba tournament lo simegi thoromadu the social worker N Buddha Chandra Singh AJS ki president M Razakanta Singh vice president S Maniton Singh amadi sports world Shilchar gi mapu Satyabrata Royna maru oiba Mithunglen Singh oiki toina ngasi sanaki final match satuda winner amadi runners up taraba timmanina championship trophy amadi runners up trophy khusina dana pungning thogat ki amadi Sonapur GPS ki sanaroi JC number 10 Abdul Basita best player ki prize pitune kai khumna ki Amoromda Ningsing Bayabadi tournament asi Jiribangi Kalinagar da Liramba Hosina Silchar da Laikraba Setabratagi Lakitraba Mapabungi Maming da Kachaba football tournament amani hairi Silet Manipuri Kang Association Sinduna Thasi Mapandagi Noya Bazar Maitai Lekai da Sanaraki ba Ahom Suba Inter Silet Manipuri Kang tournament listing ani Kunmangagi champion Nupi Kang Lukyoina Ama Brokhana Panthoibi Kangkodamadi Nupa Kangluki Oina Lamaba Bazar Salai Tarit Kangkona Oikre Ngarang Sanaki Banupi Kangluki final match ta Ama Brokhana Panthoibi Kangkotna Noya Bazar Nupi Kangkotpu Panjil Taratret Mapanda Maitiba Piduna champion Oikibane Nupa Kangluki final match ta Lamaba Bazar Salai Tarit Kangkona Sibgons Laning Tho Kangkotpu Panjil Kuntaruk Tarataruk Thoiduna champion Oiki Nupi Kangluki final match Aduda Ama Brokhana Panthoibi Kangkotki Pinky Sinahana Women of the match atuka Ama Brokhana Panthobi Kangkot ki Lakhi Ranina best player of the tournament taki Nupa Kanglo ki final match atuda Salai Taret Kangkot ki Sukana to Singhona man of the match atuka Lining Thau Kangkot ki Maibam Raselna best player of the tournament takre Nasi ki final match atuda Thobi Mithunglen Oina Saruk Yakiba ex city Major Ariful Haq Chaudhuri na champion runners up man of the match amadi bless player of tournament ki Manasing Khusina Dunekai Khumnaba Utki Loisilak pada maru bapa amu kana pizari MD Abdul Qadir gi mihata mapung oina chenabani haina thajanariba arambai tengol gi lusingba yumnam huidrom thiam lai sangkhong dagi longjam khaba topaming boy Manipur police nangarang phagat krai Any cookie tribe natraga samna AKT hairiba category asi masagi Nat amadilol mayak seng na tak pakang oidabana Indian Constitution the piriba scheduled tribe list tagi lauthok piu haina thadaw inpi Manipur na Tribal Affairs Minister da se thaduna haizakre
Manipur ki oina nauna mioi tara humdoi COVID positive oikhibaga loinana state asige punma positive case maseng chama yangkhaini pan sukhrei hauji fawda mioi kun discharge tawkhraba matung active case cham kunthani pan leire amade Syria da leiba Greek singi Orthodox Church amada suicide bomber amana masa mathanta pom pokai hansaduna mafam adu lai khram lamba mioi kunithoi hatkhre ISCOM News ne pizaba ngasino mugi oiba Manipuri pau matang asiloi jare mining tabiri papuna mapo mukana kharum jare